HOUJIK THOKLIBA IRANG ASIDA ARAMBAI TENGOL na MEITEI gi yum sing mei THAKHI haina retired police officer Thounaojam Brinda na Phongdokhiba Wapham adu Mashana withdraw Toujare Haina Thounaojam Brinda na Shengdorakli hiram asigi matangda ya school janmastan da leiba mahaki yum da pangthokhiba paugi mifam amada Wapham asi phongdokladuna Brinda na hai mamang da mahakna lanai meeting da khanaba audio matek ama viral oirakpadagi ARAMBAI TENGOL MEITEI lipun amadi kaithel gi imasing laktuna sengdok hankrei masigi matung tarakpada October gi tang ahumda yambem labaga mahakalanai oina sanabagi audio ama December gi tang 12 amadi 13 kilona bada viral oirakliba Wapham asi lanai oina sanakhiba Wapham ne hairiba Wapham asina leibak miyamda akaiba oirakpana leibak miyamda Wapham asi withdraw tawre haina sengdokchari amaromda ngarang yamlaba miyamna mahaki yumda laktuna akai atoi thokhanramba asigi mathakta mahaki madhau purel yubras birtiken drizit na phamlamba chokri ama famel da duk maira katuna latuna thambani adubu historical artifact kam oiriba posak ase ngarangi ho aduna akai atoi tholamba si thamoi shokna nuaite haina su mahanga makhata ke mamangda ai hakna lanai meeting amada khana ba Wapham ama audio machet am viral oirakpadagi ARAMBAI TENGOL gi silinauna laaga ai hak sengdohan bigre aina haribo Wapham do aranbani haina haijagre adugi matungda MEITEI lipun gi sininau sing amuk laaga amuka sengdokhan bigre aduda su lale haijagre madugi nungan bada kaithel gi ima khara amuk la ami sengdo o haidana hariba ima sing la amba sidadi ayumda leitadana thengna hogdre sigi matungda October gi tang ahumda yambem labaga aiga sanaba wari ama ndaki December gi tang 13 ga 13 gi loina bada amuk viral ama amuk oire hariba viral oiriba Wapham ase yambem labaga aiga lanai oina sanagi ba Wapham ni hariba Wapham ase mamangda haikhiba dumaina ai hak amuk hanna ngasi su withdraw tawjare siga loina na ai hangna thamjaning ba Wapham amana aigi yumda akai atoi thohan biramba mayam sigi mathakta aigi idhau puren amadi leibak miyam gina yubras bitken rajit athobasina phambiramba sokri ama khoina lai oina phamenda khillaga nunti gi duk maira katlaga la chei hariba itihas ka sagonaraba leibak ki historical artifact ase thugai biramba se thamoi shokna Manipur nungsijaba mioi ama oina nuaijade nakal amromda paugi mifam aduda sarukyakiba ya school dagi singjamai faubagi maira paibi singi loop ki convener leima popam santibalan hai viral oiriba audio duki matangda nahan laikai miyam amadi tongan da mioi sing yauna meeting ama pangthokhi meeting aduda laikai gi club amadi maira paibi singna Brinda si laikai miyam na wari saduna hiramasigi matangda sengdok hange haina phongdokhiba laikhibane adubu ngarang ikhang khanghodana yamlaba miyam na Brinda gi mayumda thomjilaktuna akai atoi thohlamba si laibak thibane khulngak liba icha singi thamoida nungairoi mongda hana loisina khraba wa amabu amuk nawhongna na viral ohelakliba asida chenaba miyoi sing miyamna thigatminasi leiba kainaba tawrakliba thorang sing asida chathariba misak asi paliba lengak asina thidokpiyo karigumba thidokpidaba tarabadi plot asi lengak na sanabani haina leikagi club amadi maira paibina lawgani haina su mahangna makhata ke 3rd October da sanakiba wari ama December 13 14 gi lonna bada mu viral loide ise saisida kanna lila sanariba misakse thigatni ahoi thigatmina se su puinawti da ina thamjagi thigatmina raga natragadi khoi mohumda chaina kak tindana khunga iba isa isu mayam ama asaw mai howandana taholiba se masi thoktaningai amona thoktaningai gi thigatmina si aina su thamjagi bani ado masi se khoina thigatpa ngamdraga su akhoi gi lairiba sarkarna sigumba leibak kaina ba tawreiba siwa misaksibu pungko marigi manungda thigatpiyo karigumba sarkarna thigatpidaba taragadi asigumba plot asi sarkarna tawbani haina aikhoi laikai gi maira singna khoina masi logani hadi henmal le haba maran gi thokpadi lale hairi okay yai haba karigino ma chak thum tawdana khoi myam se maisa piri se laikai sira maisa pire haba